Miring tabiriba puno pukurba chofna hanbukta tataram nokchari ngasisu anouba nomaijing numit ama lakpaga loina mayamna hangbirakki buhangsing amadi ibirakpa comment sing ge video du pudan lakchari miring tabiriba mayam pun makya phamda ngasi ge video si hodringa ge mangoinana hanbukta nolokchari madudi haukiba nomaijing numit video hapang ngamja hodre masigi damakta miring tabiriba singna ngakpigani maramdi aina paijariba phone asida youtube hapaga paijariba account habitare phone asida malware changna maram orga Numini humni hena haiba phone asida login tawba yaro dabana maram orga video semdana mayam gidamakta matam sana hakot pang hogidre masigi damakta su mayam punamak nang pinabai damakta nolok sari loina masigi video si matang asida hujarage video sibu loiba bhau batang ming tabiyo ngasi ahan bada lakho chariba comment asidi nawba maitai na tawbirakpani gaming TWS wireless earbuds ahongba amta haibiro adomna game sanaba yaba haibitare khogi low latency gumba oiba aduga amna suba malyam tangna baduma earbuds ama yengbiram bataragadi OnePlus Note ki CE haiba buds earbuds asi leibna adongi damakta hena khwaidagi faba option adu oiragani haina amjari maramdi haiba earbuds asi lupa lising ani ga chahum gi range ta leiba pinana phone earbuds asi da khogi noise cancellation amadi atopa topa features kya su yawbana maram orga haiba si oina yengbirai damakta adomda suggest tawjari Mathangda lokho chariba comment asina loitam cha taibangna tawbirakpani bro aigi MI 11X Pro ama leijai masida music MP3 tabada haibidi screen off ta SMS lakpa music volume tapthaki amuk ngahak leraga hogalakte masibu karigino karigumba hogat hange hairabadi music ta amuk changla badi hogalai mamangda pairamba mobile singdadi second ama ani manungda aduma higalai maram amukta takpiro karamna mathanta adum hogalakadagi haibadu takpiro next bro gi next Sunday orang nangaijari loitam cha taibong na hangbiraiba adongi phone aduda toiba problem masi adongi phone aduda khakta natim masi MI gi phone ayambada thokpa problem amani atomta khoi gi auto volume up down sanabagumba loinana music ki kumba play tawingi matamda notification lakda volume down chitbagi adum hangalakta ba haibisi ayambana problem hangnariba amani haiba tai adubu hairiba se adomna amutang semdong pige haiba taragadi adongi setting da sangbiraga khoi restore tawbiraga default setting da mutang restore tawga yengbiu maduda matamada yadaba taragadi adongi software update na singba sing lakiba du amutang software update sing do uninstall tawthupiraga yengu haina adong comment asigi pakhomsu bijari Mathangda lokho chariba comment asina HD Max na tawbirakpani bro comment ki pakhom pibada photo picture hapaga comment ki pakhom pibado aduna yengbada interest hen leiba heli adomna habireba suggestion asi loksun jaraga masidagi amadi tung thagat jagada video singda hariba simak tawbung ngamnaba onajage loina adomna suggest tawbirakpagi namakta swai ngali tan thagat jaba phongdok chari haina adomgi comment asigi pakhom su pijari Mathangda lokho chariba comment asina Ranjit Ningthaujamna tawbirakpani bro aina hangjakiba wangsing amata pakhom pibiraktre amta lokhot piraktre unsubscribe tawbuna fagadra khalleda domna mamangda hagiwa khoge comment sing adu lokhot piraktre amasung adongi wangsing yaroktre pakhom piraktre haibasi soibadagi natragana sitha nantha hobadagi adongi comment sing pakhom pi haudaba soidana maki orangmani haina ningjai masigi namakta so adombo aigi maikedi gi warau bidana ba nolok chari loina tungda adom hangbirakpa wangsing gi pakhom pi bangam na bohna jage loina adongi masigi comment asigi su pakhom jari amasung adongi comment asi lokho chari haina adongi comment asigi pakhom pijari mathangda lokho chari ba comment asina Nanda Kumar Laisharma tawbirakpani bro under 20k makhada laiba bluetooth earbuds amta suggest tawbiro adomna haibiraiba lupa lising ani faugi range ta laiba haibitari lupa lising ani makhada laiba earbuds sing biram bataragadi hojikta aina mamangda suggest tawjakiba khogi OnePlus ki buds CE hairiba se adum faraba lupa lising ani gi range ta laibani hairiba sida adomna lupa chani chahum dang hapchen biraga laiba haibase adomgi damakta faidagi faba option oigani haidana hairiba earbuds adu oini yengbinabi damakta adomda su suggest tawjari Mathangda lokho chariba comment asina Johnny Fozamna tawbirakpani bro Zoom class amasung app tagi class yawba yaba tablet amtang haibiro under 10k gi adon haibiraiba lupa lising tara fawgi manung dalaiba adongi normal tax saiba tare Zoom class kumba yawna bugina makta basic oiba tablet ama yengbiram batarga di Samsung gi A7 haiba tab si adongi damakta faidi faba option adu oigani haina adongi comment asigi pakhumsu bizari Mathangda lokho chariba comment asina kanglei chilinaw tawbirakpani bro OnePlus 8C hojiki matamda sinaba da nungai khigedaro adom haibiraiba OnePlus 8 haiba phone asing asidagina matam kharagi haiba tare sahi amani ki mamangda launch tawkiba phone oiba taragasu phone asida yawrba Snapdragon 865 haiba processor asi duki matik faba amadi hojiki matam asida su adumak afana sinaba yariba processor oiba natana phone asida yawrba specification sing asi hojiki matam da su adumak afaba oiba na maram oraga phone asi hojisu sinaba da toidona problem lairoi haina adongi comment asigi pakhum su bijari Mathangda lokho chariba comment asina
Moirangthem Subhash Singh na tawbirakpani bro Redmi Note 12 Pro ga Poco X5 Pro ga ani se overall da karambana hena fabage ama suggest tawbiro adom na haibireba phone ani asi adumak chap manaba haiba tare processor specification natana atopa topa polam sing phone sing yauriba polam sing asi adom na compare torga yengum matam su soidana maki thengna biramgani haiba phone asi chap manaba haiba tare Poco haiba asi su Redmi natragan MI haiba company asi ge sub brand oibana maram oirga hogi software gi matang da su chap manaba asi maram asina maram oirga adom na phone ani asi ge manung da dong gi apamba ama hekta leibada toidona karigumba makhala amatagi problem lairoi amasung phone ani asi chap manai haina dong gi comment asi paukum bijari Mathangda lokhachereba comment asina chongba sarang temna tobirakpani miyam gi thawjaldagi channel asibu yam thuna khongjel yang na mai pakpa channel ama oirasanu haina channel asibu yafa pauzil pijari chongba sarang thembu soigi maike digi haina ngale tana dom thakachaba phongdoksari loina adom na mamang chat video singda loina nang si fawba thakachariba video singda lep leitana yengbiba amadi fajaraba pungning thogatbiba wakhalon ga loina na comment kya tobirakpa si aigi maike digi adom haina ngale tana tobimal khangbo chari amasung mayam gi amadi adom gi yafa pauzil digi channel asi hena mapung phabo oiba ngamna bu hana jage haidana so adom gi comment asi gi pakum su pijari Mathangda lokhachereba comment asina Premjit mutumna tobirakpani bro Bluetooth neckband bass khara nungaiba under 22k manungda leiba amta haibiro adomna haibireba khogi bass su khara nungaiba lupa lising ani fau gi range leiba Bluetooth haijaba taragadi aina mamangda su suggest kyarak thanna tawjakhaba channel asida su unboxing tawduna su hamkachakhabani loina ai samak na singna juduna haiba polam adugi magun khangjabaga loina adomda suggest tawjariba polam asidi Realme Buds Wireless 2 hariba si adomna lupa khara henba taraga su khaji khara hapchen biraga haiba asi oina leibana adom gi damak Quite fabo option adu oigani haina dongi comment asigi paukhum su pijari mathang da lokhachereba comment asina Bobby Soibam na tobirakpani bro Samsung M52 do gaming sanabat ngaigadro adom na haibiraiba Samsung M52 hariba phone asida yauriba Snapdragon 778 hariba processor asi right amasung tested oirba haiba tare mamang da phone kaya da yaukraba amasung mayamna fazana sinraba matungda overall da yengum matamda performance phai amasung rating da tukimatik wanglaba processor ama oibana maram oiraga masi game sanabada thoidokna problem leiroidaba phone amani haina dongi comment asigi paukhum su pijari Masini ngasigi mayamna hangbirakki buang sing amadi ibirakpa comment sing do video asibu meng tabiriba amadi video asida comment tobirakki ba mayam pura mapusuai gi maikai digi haninga ritana thakachaba pongdoksari tungda su adom na mobile phone sing matangda amadi technology ka madi lena ba khangmining ba wang sing leiba taragasu ngasigi video gi comment section da sum soi den ibiram amadi channel asida pibining ba suggestion leiraga su ngasigi video gi comment section da sum soi den ibiram mayamna hangbirakpa wang sing ibirakpa comment loina na suggestion ga loina na anobo video ama pudun laksage ngasigi oina di video sing matang asida losinjari tungda anobo video amada amuk thengnarasi matam adu fawgi tamakta mayam punamakti gi kainabagi atang nizari